ngasi phong tuan tuan ba Manipuri sifong singdagi masung thokiba thawdo wathok singdagi maruoiba I pausung khonga saraga Manipur top channel gi maikei digi miyamna thamjagi hanmada Kuki singi sana thaknaba pusiliba lambi punamak thingnanaba sem sari committee More da taribi state force ki personal singa sida Kuki singna ising phawba yauna kariguma makalamatagi asa thakpi dabigi khongjang changchiliba si February 3 phawgi manungda handoktrabadi February 9 ki Kuki singi pose pusiliba lambi punama thingjalagani haina Meitei community joint coordination committee waithautu haukha and thawala phongdorakni Committee asigi president na kuye piduna thadorak pa chor amana hai yomlo na balaibak me marga taina pa Manipur gi border more da laiba state force ki personnel singda Kuki volunteer singi lising makhada ising yauna atai polam amata phangandre haidi bisimite community joint coordinating committee waithautu kyam siphai haukha amadi thawal khunau loinana committee asigi women wing na akan mamong na ganingde State force haibasi government asigi administration bu control tawna laiba security amani karigumba kanglup amagi natragana miyoi khragi atamdana khanaba khamduna nakal amamamgi misang sangno thabak tawgadaba force nati aran mi tawriba community adudi legal goeba sarak aduma phangpham thokani hauzik thokliba irang asi kanana hokhi kanana susampura mitei singi yummai thabauki punama asidi malemgi lebak punamangna khangnaraba waphamne Kuki narco terrorist na yelhomi mitei singna sathariba attack asidi yamna minungsi haitaba sagi wakhal sian malis ani shiraba mi edu phawba mangakta amuk thangna lenba khaunauda makhoina saba thakpagi plastic amadi arem akhaksing namsinba tawiba state amagi security gi thodang asi state adugi manungi thawdo watopuna ma control topom thopane More da duty tawduna laiba state force sanaba thaknaba polama mata piba yonba yaroi habisidi yamna sumdaba laibak masa tadablis ani lakliba February 3 fawgi manungda Kuki sing state force thamliba athingba lakhokadabani kariguma lakhokdaba thoklabadi more da natana Kuki singi sanaba thaknaba pusiliba lambi punamak yelhomi gi laiba club organization CSO maira paibi punamak tanaraga mathangi numit February 9 dagi thingjilaga naidi atopa pawmana Hauzik social media da viral saliba Uttarakhandi regional song Gulabi Sarara Bitek regional song music album ni Gulabi Sarara isayasi Hindi isainati North East ki state kumna singna question ba Himalayan range ki kha thangba sarukta laiba Uttarakhand ki Kumaon region da laiba Kumaoni haidiba lola sidas sakpa Uttarakhandi regional song ni haidiba pahari song haibadi Singlaiba ki isai si khangaudana handak worldwide sensation oikiduna hauzik social media da angakpa phangna viral satpe isai amoidi malem gi YouTube ki rating da top 100 song gi manung isai sina top 10 gi manung da leiduna thoidokna Bollywood ta base taw Hindi isai kaya bu namhatuna singlaiba ta base taw non Hindi regional song amana asiguma mafam kan mangamba ahan isai am oibadana tana Instagram da viewer crore taragumdoi hena yengbagi angakpa record amasu thamangam khraba Uttarakhandi regional song ni Gulabi Sarara haidi bisesi Young Uttarakhand group ki banner makhada mamang sai English nganiga kungohumdoi August 9 release tokiba Gulabi Sarara haidi ba music album asida saisak libadagi horaga saktam langliba music composer sairangba choreographer amadi atai crew member khudimak singlamdam Uttarakhand based tawungaktani Minute ahunga point kun ga taruk khaktamak sangba Girish Zinana iba isai sibu saisak libana Uttarakhand gi non Hindi singer Hinder Ayarni duga isai sigi dance choreographer oidiba sisu Uttarakhand gi regional choreographer Ankit Kumani hauzik social media worldwide viral saliba Kumaoni regional cheska loinana top regional tunamada sakliba music album asigi top characteristic asi isai sigi tunam su isai sigi choreography movement haibadi dance movement asini thoidong ni isai sigi tunam di dance ki movement asina ataba madi awu khudima ki pokning singsin ngambadagi Instagram da supnagi tha khara sida viewer crore taragum doi hena yengna khibani music album si mamang sai haibadi English singani ga kungom doi August 3 ta release tawkhraba matung handak ta khangaudana worldwide viral oirakpadagi isai sigi mahawasi khangin hengalakhi Uttarakhandi regional song Gulabi Sarara haidi bisaysi Instagram da nupi angang amadi ahaldagi horaga celebrity kaya yauna hauzik phawda reel lak yankha yena semkhre reel da natana malem gi maming leraba South Korea gi K-pop boys band
BTS amadi lebal sigi malem poweraba K-pop girls band Blackpink amasum Tanzania gi Indian music ta lip sync tawduna reel amadi video siamada maming leraba Kili Paulnasu Gulabi Shararagi Isaisida take tawduna dance moment sigi video siamduna thagalakpadagi isaisina social media da amukke hena biyor kayagi pungning angko phangna singsin mangamni isaisida yawriba sarara hairibasi thoidona Kumauni region da leiba nupi singna makhoi traditional dress oina yamna pamna senaba phizol amakhangni adubu dress asi makhoi traditional dress maktinati atai Indian nupi sing thoidona Punjabi amadi Pakistani nupi singna common oina setnaba dress ni Gulabi sarara hairibi isaisida pink masugi sarara setpa Kumauni nupi amagi fazaba saktam amadi singlamdam kumawon gi fazabudu saithari thoidona isaisigi dance movement amadi isaigi tunasina isaisigi signature hoiri isai sida ani sigi yamna susinaba masa asina maram oiraga angang ahal khaidani isai sina ayeng mamadi ataba mepung khudimaki pungning amadi miyeng aduki matik singsinba ngamani hairi asiguma top magun asina maram oiraga isai si phone khraba matung kaina thang handak social media ra angakpa phangna viral oirakibani school gi oza nupi amana classroom gumba amada magi mahairoi kharaga isai sida ek tawbagi video ama nupi amakhakna Instagram na thagalakpadagi mathang isai si viral oirakibani thoidona Amit kaubuna ha amakhakna angang ba sari amadi asangba furit litpa nupi amakhakna dance tawbagi saktamna tungan ba manadaba flame punna jamaga yangkhagi manga numit taraga mathoi ni sangna lai oina yeklaga paper art dance form se da yekpa line ek tahonbagi mawong amani isai si ek taholaga Instagram na thagalakpada angpa phangna biyor kayagi puning singsin mangamki Uttarakhand ki artist sing na makhoigi singleibak to base tawba Gulabi Sharara hairiba music album asigi top mahawama malem gi miyam sinthungna yenthokpa ngambagi sakthok saba poksari aikhoigi singleibak singlamdam asigi su asigumba matam ama kaidongai laklagaba makha satharak poina ngasigi pokna phamgi editorial miyamna thamjagi Arambai gi demand sing thabak to Onthokpa Haujik thokliba kangluk irang asida khungak piki asobu thaudang lawriba asiana yauna awana kya sumayung nariba Arambai tengol miyam gi muhut sinduna center da tungan demand khra takshali demand sing adudi ahanwada Manipura English sing amaga samapan ga yangkhai ga mathoina base year oiraga NRC satna hanba amadi masigi manung sandaba singna makhoi masagi horak phamda deport tawkiba ani subuda Kuki lalhoba lup singdagi suspension of operation su laphokpaga loinana makhoi gi mathakte action lokatpa ahum subuda Myanmar dagi handak Manipur sangsilakiba housingna detention center da thamliba refugees singadu makhoi ga yamna manajaba Mizoram da oina thamankiba mari subuda Manipur amasu Myanmar anigi ngamkai sambal khaba manga subuda Manipur da leiriba Assam Rifles singi jurisdiction manungda poppy pambi sing thabada makhoina karigumba amata Haidaba amasum report pikhalaktrabana Assam Rifles pu Manipur gi laimai digi lakthokuna atai paramilitary force na mutsinba amasum taruk subuda koki illegal immigrants sing scheduled tribe list ki lakthokpa haibising asini demand sing asi Meitei MLA amasum Meetei MP singna mapung phana saguna khraba demand ngaktani Arambai tingol na sinduna mamang thagi kungi marida itihasik oireba Kangla gi utra mamangda pangthokiba mifam Kangla mifam da minister Nongthombam Beren singa yauna Meitei MLA singa masum Meitei MP anina masa masagi khuyek piduna sagotkibani mifam madru minister masadi lakhidi edubu demand sing sagatpagi masagi khuyek tipiki mifam maduda masa laktuna saruk yakhiba singna ex minister Okram Ibobi TS Bisorj Singha Yumnam Kemsan Gobidas Thoujal Dr. S Ranjan Singha L Susindro Meitei Hais Dingo TS Basant Kumar Singha TS Saitrapata Singha Laurembam Rameshwar Meetei TS Lokeswar Khuraizam Loken Thaunauzam Siam Kumar Singha Khomatabam Ibomsa Singha Khomoksam Joy Kisan Singha Oirakpam Ragumani Singha RK Imo Singha Niskanta Sapam Thangjam Arun Kumar Sorakhaibam Rajen Sapam Kunjakeswar Karam Siam SKB Devi Kongkham Robindro Irengbam Nalini Devi Oinam Thongam Santi Singha Moirang Tongbram Robindro Sansam Premchandra Kaisa Megachandra Thoksam Radesham Paunam Brojen Suryakumar Okram Dr. Usam Deben Mayanglambam Rameswar Dr. Radesham Yumnam Kanguzam Ranjit Lok Sabha gi MP Dr. RK Ranjan amasum Rajya Sabha gi MP Iningthau Sanajawa Laisemani Kangla mifamda Meetei MLA amasu Meetei MP singna ai isana ireibak ifurup ina lainingi ngamjaba khradang oirabasu khona jakani
इरैबाक इफ्रुप लाइनिंग मांगनबा मिथिबों मितंबाल ओइरोय लाइनिंग थौना खांसनु लाइनिंग थौ सनामही ने येफरे इबुदौ पाखंगमना येफरे हाइना वासकपग लोइना आरामबाई टिंगोल की डिमांड सिंग मसा मसागी खुयेक पिदुना सावना खिबनि डिमांड सिंग अदु नुमित तरागा मंगानी की मनुंग थबक तो ओंथोकनाबा सेंटर द पुना तक्सन मिनाबा कारिगुम सेंटर न तबीदब तारगना मियाम ग लोइना खोंजंग संगसिनबा हाइबु वरेप अमसु लौखि नुमित तरागा मंगानी की मतमसी वरेप लौब नुमितगी पारगदि लाखलिब तांग तरेत मपुंग फारे वारेप लौबा नोंगानबदगी पारगना तांग निपाना मपुंग फागनी नुमित तरागा मंगानीगी मतम मपुंग फरकदब सुपनगी नुमित निनी हुमनी खक्त ngaisilakle Kangla मिफम पांथोक्त्रिंगगी मवांग जनवरी 18 सब मिनिस्टर सेक्रेटरीट बीजेपी एनपीपी एनपीएफ अमसुम जेडीयू की लेजिस्लेचर कुंथ्रागा मंगाना सरुक यादना फमखिबा मिफम अमनसु तोआन वारेप खरा लौदुना सेंटर तक्सन बलखिबनी सेंटर तक्सन की वारेप सिंग अदुगी मनुंगदा कोकी मिलिटेंट सिंगा तौनब सुक मकातना सांगदोक्लोइदबनी मणिपुर पुंबदगी लेबाक सिगी लोन यादब अमसुम अनऑथोराइज ओइब मोंगदा पाइनरिब खुलाई सिंग असि स्टेट अमसुम सेंट्रल फोर्स न मपुंग पाना लखोननगदबनी मेमार बेस तौब खुलाई पाइब मिलिटेंट सिंगना अफब मखलगी खुलाई सिंग सिजनदुना इंडियन सिटीजन अमसुम स्टेट सिक्योरिटी फोर्स सिंग लांदारिबसी अरैब पांबि सिजनदुना लेफनगदबनी मोरे बिष्णुपुर इम्फाल वेस्ट कक्सिंगुम मफमसिंग थमलिब फोर्स सिंग असि मपांगल कनबा मदि मथमोय सेंगबा फोर्स अमन मुत सिलनगदबनी हाइबन सिंगबा यावखिबनी हौखिब नुमित खरनिगी ममांग यूनियन होम मिनिस्टर अमित शाह मिनिस्टर एन बिरेन बु दिल्ली द कौरगा वारी सनखिबदु जनवरी 18 अमसुम 19 द लौखिबा वारेप सिंग अदुगा मरी लेनरम यारी से मिनिस्टर न यूनियन होम मिनिस्टर उनरब मतुंगदा सोशल मीडिया प्लेटफॉर्म एक्स थगलप वोरलमदा स्टेट असिगा मरी लेनबा अरुबा वाफु कयामा खनखि गवर्नमेंट ऑफ इंडिया मणिपुर मियाम की अपाम येंगलग करिगुंबा मरुइब थबक खरा पाइखलकनी हाइबगी थाजब वाफम यूनियन होम मिनिस्टर न थमलखि हाइना फोंदोखिबनी अमाबु ओइरसु हौजिक मियामना पामनरिबा ngainaribasi सेंटर दा तक्सिन की वाफम सिंग मरु ओइना कंगला मिफम दा मितै एमएलए मसुम एमपी पुनमकना सगोटखरब वाफम सिंग अदु अपिब मतमगी मनुंगा थबक तो ओंथोरकपदुनी CBSE अमसुम बोसियम की क्लास 1 दगिना 10 फुकी ओइबा मंगाल होम ट्यूशन एक्सपीरियंस लेरब ओजा क्याना अदोंगी सुनजबा ओजा मेल और फीमेल खनबगी खुदोंग चाबसु लेरबा अदोमनसु यानिंगदब फी अमसुम फ्लेक्सिबल टाइमिंग्स ओइबा असिगुम्बा मंगाल होम ट्यूशन की खुदोंग चाबसिंग असि लौबिनिंगबसिंगना मखादा पिजरिबा फोन नंबर 8787575710 नत्रगना 7629861851 दे फोन तौबीदुना अकुप मरोल खंगबियु लोइनना खुदोंग चाबसि लौबियु लोइसलकपोइना तोप पावम नगा कुकी की लान दा मीतै न कुकी सिंगदा थौजाल पिरुबसिदी हुरानबद सोसिनबग स मानरमले हौखिब कुमसिंग इंग्लिश सिंग अमग समपनग मौद्राग निथोइरिगी इंग्लिश सिंग अमग समपनग मौद्राग तेरे फावा नगा अमसुम कुकी मरक थोखिब लांदा मीतै सिंग अवाब तारब कुकी सिंग थौजाल पिरुबमदि हुरानबद सोसिनबग स मानरमले हौजिक मीतै की लमदा तौसिनरगा मीतै अमुक ओनसिंदुना मणिपुर मस्जिद अमा लौनब होनरगले हाइना बिष्णुपुर डिस्ट्रिक्ट की मसक ममिंग तथोकनिंगदबा ड्रीमलैंड मंगांग असेंगबो ममिंग नते कौबा मियो अमना पाउक्सी एसिदा फोंदोरखलि ड्रीमलैंड पाउक्सी एसिदा टेलीफोन तौरक्तुना हाय कुकी सिंग थौजाल पिरुबगी मई ओइना ngasidi मखोइना ओइना मीतै ओनसिंदुना सासिलखलि सही तरा कुनगी ममांगदगी मीतै लान तौनब सेम सादुना मीतै लुसिननब होनरंबा सिदी तसेंगना हुरानबद सोसिनबने मसिदा मीतै सिंग थमोय सेंगमनबदगी करिसु तौरोय खंदुना कुकी हुरानब सिंग दुदा सोसिनरुबनेखि मांगना हाय होम मिनिस्टर अमित शाहना सिंगी लमदा अयहाकना थौदांग लौरगे दुगा मणिपुर की सीएम तंपा की लमदा थौदांग लौरो हाइखरगा सिंखोंग सिंग्या ताब मीतै की खुल सिंग कुकी खुलाई पाइबिसिंगना लेप्तना नोमै कापसिंदुना मीतै क्या लेप्तना हालिबसी करंबा थौदांग नो हाइना हंगलदुना हौजिक लान असि तंपा की मफम इरांग लैत्रबसु सिंखोंग सिंग्या द लैरिबा मीतै खुल सिंगदि मई हौदुना लसक्लि मफम असिदा लैरिबा मियाम अहिंग तुम ngamdri खुल ngakliबसिंग अयिंग मरक्ता चफम थकपम खंगदना खांगलि मसीदा नरेंद्र मोदीना एप्तना केक्रू लोतुना फकलांग अहोबदगी लीला येंगमगु येंगदुना लैथोकपनदि कानरो हाकि कोकी खुलाई पाइबसिंगी लंदा सिदा मीतै सिंगदी खाराय खंगदना सेनारि मसीदा इंडिया लेंगा की लुसिंगबा प्राइम मिनिस्टर नरेंद्र मोदीना खंगलबसु केक्रू लोतुना लैरि बोर्ड की मतमदना केक्रू फोंगबा दुगा फुरुप की लान मतमदना केक्रू लोतुना लैखिबसि तासेंगना ngaktabang amdeki
Hauzik Kuki Kulai Pibising Sataragli Lana Solution Hairabadi Mapandigi Sanglakliba Kuki Narco Theorising Marufona Tantoki Kadabani Maduna Triba Makai Meetei Sing Kankadalin Sangwaga Manakigani Tumpam Zapam Kangloi Ingzik Manipurama Oiba Pangloaki Nakala Moram the Mapandigi Sanglapa Kuki Karana Ayapa Saduna Manipura Kuki Singi Tokhaiba Homeland Taliba Si Mang the Mangra Tanbago in a Tokani Makoina Satariba Tabak Tong Si Utong Hope the Ising Hiba Tagani Makogi Manipura Puari Late Loina Laiba Kudimakta Makogi Maramdam Amalati Masikang Labasu PM Narendra Mudina Kuki Kulai Pibising Tauriba Makayaduna Makoi Bungakshin Bigidama Assam Rifle Ngakshalanduna Thambasi Pendaki Lanasina Maram Oiduna Misa Miam di Supam Nompam Kang the Bagaloina Sel Tokpa Tabak Amata later Badigi Miam Haka Launa Wanari Maramaduna PM Modina Manipurasi Indiagi Manung Nikalaga Atuba Matamda Lana si Watiam Duna Iram the Manipurasi Hanagi Tangdulai Taba Piva Maduda Hanjin Hanbinaba Apple Toki Adu Hausakuina di Miam Paux Matang Solution Jaragama Sumiam Puna no Babdit Gaminasi